Maliam ge miyap na sakhang naraba Indian playwrights and a theatre director Ratan Thiyam laikhidre. Miyeng tabiriba sing taram na uksari hoji fawa ge maruba pau sandok na pizare. Maliam ge miyap na sakhang naraba Indian playwrights and a theatre director Ratan Thiyam ngasi nongalam dai pung ama makhairum taba matamda Rims Hospital da masagi anaba mana maram oiduna laikhidre. Sagnaraba Indian playwrights and a theatre director Ratan Thiyam na hinglingai da Indian theatre ki puwari da asoba thaudang loram bata natana Indian theatre tradition amasung contemporary context ta ayiba amasung stage play kaya ulam kheba sagnaraba Indian playwrights amasung theatre director amane tongan tongan ba design script music amasung director oina theatre gi lamda asoba thaudang loram ba uripok hawam dewan lekai dege Ratan Thiyam na laikhidabada lamdam asigi tongan tongan ba hiram kaya da masak naraba miyoi yauna Miyam Hekal Lekat Tamke. Lesing Masapani Funipan Ge January Kunda Ulipo Habum Devan Lekaida, Taibam Kongda Rakiba, Chorus Repertory Theatre Gi Foundusu, Wikiba, International Theatre's Personality Ratan Thiyam, Sangit Natak Academy Award Amasung Sangit Natak Academy Fellowship Yauna, Lemjaningai, whatever Manakia Sup Hangduna, Manipuri Theatre Gi Lamda, Malim the Masakta Kiba, Misak Amane, International Theatre Personality Ratan Thiyam, Laikitabada, Mahaki. Masagi sai humuta tare sukibaga loinana mahaki loinabi amasung masanupi ani amasung masanupa ama laihore. Amaramda Lamboi Khonang Khongda Leva International Theatre Personality Ratan Thiyamna Hogduk Lamba Chorus Repertory Theatre Deso Thawa Yaudraba Haksam Puraktuna Mafam Adudasu Miyam Hekal Lekat Tamduna Ikai Khumnab Utke. International Theatre Personality Ratan Thiyam Laikitabada Hanagi Manipur Chief Minister Okram Ibobi Sulaktuna Ikai Kumnabu Utke Ulipo Habum Devan Laikai de Leva Laikidraba Ratan Thiyam Gi Yumda former Chief Minister Okram Ibobi Sulaktuna Mafam Aduda Hekal Lekat Tamduna Ikai Kumnabu Utlaba Matungda
lamboi khonang khongda leba chorus repertory theatre da laktuna mafam adu su ikai khumna bu utke ikai khumna bu ulaba matungda former chief minister okram ibobina international theatre personality Ratan Thiyam na laikidaba asi Manipur khakta natana malemgi oinasu achawa mangjaba amane Manipur gi achangba mani asina laikidaba asi thamoi songa nungaite artist singe matik magun asi miyamna awama thak ikai khumnaraba matam data asangba khunai ama oigane artist singu yokhatpa thona pangal hapiba yamna mathok tai phongdoke Moina koi Manipur state ay ahan mada koi sargio Ratan Thiyam haibitare mayam ne ju hen khangnarabani ma kanano haibase Manipur gi North-East ki India gi di toga ko internationally well known theater artist haibitare maha se India gi national gi nati international well known ma si Padma Shri awardee adu ngasi phauda theater any India gi theater personality ama bhauba magi status yona phangba ngambiba amata leihideba adu mahakna Manipur da pokpiram bese khoi punamaki laibuk phaba saukthokningai ni as a Manipuri sumba renowned theater artist se masi Manipur da pokpiram bese khoi khudingmakki laibuk phaba haiba tare adu hojik hangbi riba wafam do moi artist mayam hai tare adu particularly ngasigi oinadi leihidraba Ratan Thiyam si hingingai matamda akoina moida bevahar tawgadaba regard tawgadaba mayam punamak singdo kok non moi mafamda bevahar tawgadaba singdudi adum watna adum lehorgani haibase akhoi khudingmakta laman tonsan lehorgani haibase ai sumaina thamjaningi aduna akhoi Manipur gi wadana tana regions gi wadana tana nations gi wadana tana international level da sigumba afauba theater artist ama leihidaba se amuhanna mention bada wargadaba haibitare aduguma misak ama leihidaba si akhoi punamaki laibak thibani adu miyoiba sidi loina amuk laagadi amu hangigadaba ngaktani matam gi wani aduna akhoina magi mafamda akhoi tawiman khangba utpa adu mabu ishorna sargada yamna ingna chikna thambiba oishnu magi thawaya tamadu thambiba oishnu adu magi imung manung lehoriba macha masu sing legi awabadu so akhoi saruk yajaba lakuni hujikti akhoi karimta upai leite aduna akhoi magi mafamda leimna mahibna ma akhoi katlaga kok nonna akhoi ikai khumnaba utpa haibitare adu madugi laksabani haina sumaina thamjage International theatre personality Ratan Thiyam na laikidabada lamdamasi sagnaraba film maker aribam samsar masulaktuna laikidrabagi mafam daikal laikat tamdani kai kumnabu utkre ikai kumnabu ulaba matungda sagnaraba film maker aribam samsarmana laikidraba international theatre personality Ratan Thiyam asi miyoi mapokta thoidok hendokna matik magun chianba miyoi amane mahakna hinglingaida tawramba thoidok hendokpa thabak thoram sing asi ngasigi horokliba mirolna khundung indona chatpa tangai pade mahakna laikidaba si malemgi oina soba mangjaba amani loinana laikidrabagi thawaina isorgi mafamda igna signa pothaba orasana phongdoke matik magun creativity genius siyam atang bani thangi simbo Ratan ni fi ratnani manini Manipur gidi manini aduna akogi lepak study magun leba alaman kamu pokhi lama khoji khudung inna akhuna wak to bani aduga Ratan di lepak sigidi munai draba mani Ratan ne ba mingsi am chani mangonda thonba mana toram thabak sing mayamna magi matungunna mana pamjara line sida wak to ba majung moisanu isonu su pibi sanu magi family su magi matik mangal sigi ulam lambi sida chatpo isanu magi follow mayam de su magi mangal sida follow to na chatpo isanu aduna magi atmana ingsikna nungaina leishiba suwidna sulegani leishiba isanu haila isorgi mafamda aina kholam jari mani piramiba Manipur dagi oina Manipur gi masaktak Manipur gi masaktak na ni khai Manipur gi masaktak Manipur gi akogi lejerami ba akogi art and culture gi chawba tradition se masi phongdok prithvi mapong khudi mak mang phongdok tor masi torom basi masi gi maruina masi gi schooling ama
ꯀꯣꯔꯁꯇ ꯂꯩꯍꯧꯕꯁꯦ ꯃꯁꯤ ꯌꯥꯝ ꯗꯔꯀꯥꯔꯅꯦꯅ ꯈꯜꯂꯤ ꯃꯌꯥꯝꯅꯁꯨ ꯃꯁꯤ ꯃꯇꯦꯡ ꯄꯥꯡꯅ ꯃꯁꯤ ꯆꯠꯊꯅꯕ ꯃꯥꯒꯤ ꯄ꯭ꯔꯗꯛꯁꯟ ꯃꯥꯒꯤ ꯁ꯭ꯇꯥꯏꯜ ꯃꯥꯅ ꯄꯥꯝꯃꯝꯕꯁꯤ ꯆꯠꯊꯅꯕꯁꯤ ꯀꯣꯔꯁ ꯑꯁꯤꯗ ꯃꯇꯦꯡ ꯄꯥꯡꯐꯝ ꯊꯣꯛꯏ ꯍꯥꯏꯅ ꯈꯜꯂꯤ Lecturer Association of Manipur 2018 based na makhoi gi phangwam thokpa salary ge wafam ga mari lena tha asig tang kun ga mathoi de gi pen round strike sing chathakhiba asida Sawyama Higher Secondary School Thabal gi oja tara ga mathoi su strike asida saruk ya khibana maram oiraga normal routine class ning thina chathaba ya ngamdre mahiro singna mahi tamba phangan biu haina ngasi khongjang sangsin kre school asigi yamlaba mahiro sing school campus tagi tholaktuna Thabal police station gi manak national highway 102 ge nakal de leptuna chathakhiba khongjang ajuda mahiro singna aikhoi ladik tamba phangan biu right to education apung phan biu we want learning oja singa lenga ka yanabu pubiro don't use us as weapon haina thaba tongan ba placard kya sujana ke khongjang aju saruk yakeba school asida class 12 arts ki mahiroi maibam Mujibur Rahman amade class 11 science ke Dolly Sharma Kobi mahiroi anina phongdorakpada school asigi oina mahiru singna mahi tamba phanglaktaba asi namit humni sujilakle kadigi direct tamdribano haina thigalubada oja singna strike yaukhibana oiramle government na oja singbu miraina lobiba asi tobigano oja singi maram saba demand orabdi lenga na demand adu phanganduna mahiru singmularik tamba phangalu Mathang Saida class 12 exam Hagaduriba Mahiroi Kayagi syllabus cover Tobang Amloidra Havigi Mi Pai Faure Amadi class 11 Tamliba Mahiroi Singi Oinasu Mathang Sahidagi Council na exam Lauragani Haba Laibana Mahiroi Singbo Mahi Tamba Pangdana Layan Basi Yamna Laibak Tibani June Thadagi February Tha Fabugi Manung Kaktada Larik Tambagi Matam Pangbasida Asumna class Laudana Lairabadi syllabus cover Toba Pangloidra Havigi Mi Pai Faure Loidana Lak Libata Asigi Kungataru Fabugi Manungda oja sing yasanaba ama produktuna mahiro singbo lading thina tamba phangandrabadi mahiro sing asu tongan ba khongjang sangsilagani haina phongdorake hoji pawgi malthana ten break amalomina Admission open Sanalistry tutorial thangmaban DMC Road Center asigi second foundation course class 10 boseb amadi class 9 and 10 CBSE lagli bazula gi tangkut manga irai nimitag haujaragani SSLC exam 2022 2023 2024 amadi 2025 ki result ta position holder kaya ama CGPA 9 10 phawgi manungda student kaya ama putok sakre unit wise test mock test study materials recreational activities boys and girls ki hostel loidana ben service ki kudong saba su pizari honglakliba punsigi lambi sida araiba chaba yaba makhai sasinari adone hidak langthak kayam sadaba yarakte sasilliba singduna adomgi liver da kayam sokhalli khangbibra liver nabu soklaba chaning thakningba phawdaba puk nungaitaba khong hamba nungairaktaba amadi kuchu kumen senghallakti khuding maksibu ngakthok ke hairabadi jolip 100% natural syrup amadi capsule jolip 100% natural syrup and capsule Birtigan Rajat University, Kanchipur, Southview, Imphal West. Admission is going on for various graduate and postgraduate courses, Bachelor of Pharmacy, Diploma of Pharmacy, and Special B.Ed, HIVI and ITT. For details, kindly visit the campus or contact the numbers below. Matamgi nungsit nungsa amadi ayinga sana maram moiraga lok tungba amadi khubana singba tatana thohalli pumna maksibu khudakta phanba ngamlaba Capidon cup syrup 100% herbal product ni lok khubada natana nakmahi chelaba amadi khangnau mareng chatlaga lok kangkhu khuraba Capidon cup syrup thakpiu Capidon cup syrup Breaking da makhataba pauda Senapati District Truck Owners Association, Senapati District Truck Drivers Union, Village Leaders na Sinana DC, Mamoni Doli na Saruk Yadana Chief Secretary PK Singbo Piarwal Pibagi Thoram Ama, Mao Gate Ki Marches Park to Pangtokre, Thoram Aduda Mao Gate, one as if Hobby the ISTV and Sandok Silva Pamatang was what attention Zari, meaning David Mayampuna Mapuso, Amukana Kurumzari.